Ahanbada Maroiba Pau Pizari. Manipur ki Governor La Ganesha na Indian Red Cross Society na paikhatliba miyoiba khunai gi thabak thoramsing asi thagatningai ni haina phongdokre. Manipur Olympic Association amadi Government of Manipur anina sinduna tha asgi kuntaruk tagi chatharakpa Second Manipur Olympic Games 2022 ngasi loisinkhre. CUET gi exam center Manipur gi mapanda pirakpada mahairoi singda achaubu khudong chadaba mayok nahalle haina mahairoi lup singna yaningdaba phongdorakli. Malayam gi kaithel da lupa crore mari lakh nifurong oigadaba WY tablet lising marifunipan nongba kona na niyoi ahum hare. World Cadet Judo Championship da gold medal lawduna puwari semkhrabi dinthoi chanabam miyamna taramna okre. Imung manungda mama mapa amadi machasing kwa churup yanaraga charakpa afubo kudam nati haina Social Welfare gi Director ngangom utamna phongdokre. Amadi haukiba pung kunmarida Manipur gi oina COVID-19 gi anawbo case taraga mga tingnakre asiba amata yakudre. Krimzari, Dayapati SENJAM na Hausik Numidangi PONYTV Primetime News Pizari. Manipur ki Governor La Ganesha na Indian Red Cross Society na paikhatliba miyoiba khunai gi thabak thoramsing asi thagatningai ni haina phongdokre. Ngasi Ras Baban da pangthokiba IRCS Manipur State Branch ke Patron Certificate yanthokpagi thoram da mahakna wafom asi phongdokibani. Thauram aduda RK Nimai Secretary IRCS Manipur State Branch Infal East, Infal West, Thaubal amadi Senapati dagi lakpa volunteer sing sarugakhe. Governor na MLA TS Lokeshwar Seram Neken Member Jila Parishad Infal East H Bikramjit Dr. Y Mohen amadi Dr. L Manglemda Patron Certificate sing lantokhe. Mahakna IRCS Senapati Branch ke President Meritorious Volunteer Award supikhe. Tungda Governor na Ras Baban dagi IRCS ki ambulance amusulam thakhe. Governor La Ganesha na makata na hakibada Indian Red Cross Society na chahi kayadagi mahausagi amang ata thokpa matamda awaba taraba miyamda amadi cancer na natraga HIV/AIDS na natraga lalhobagi irang na awaba tahalaba miyamda mateng pangbagi achoba thodang ama lawduna lakle. Laira anang singda mateng pangbadagi hena phaba thabak amata leite hainaso Governor La Ganesha na phongdokhe. Manipur Olympic Association amadi Government of Manipur anina sinduna tha asigi kuntaruk tagi hauduna pangthorakpa Second Manipur Olympic Games 2022 ngasi loisinkhre. Sanaroi singda mana yenthokre. Event kuntraga mari yauna numit mangani chupna Manipur gi district taraga tarukna saruk yaduna pangthokiba thauram ado loisinbagi thauram Infal gi mapal kangjibungda pangthokhe. Function aduda Yas Minister Govindas Konthoksam Chairman Organizing Committee Thokchom Radhesham, Health Minister Sapam Ranjan, Social Welfare Minister Haikham Dingo, Veterinary Minister Kasim Basum, Kakching ACG MLA M Rameshwar Amadi, Association gi Thomi Kayana Sarugakhe. Thauram aduga mari lainana Govindas Konthoksam na hai Manipur gi sports ki equipment ki award apa kaya asi menkhatnaba crore taraga taruk ki senfom kaithanaba center da haikre. Madu kaitharaklabadi ahong bakharadi soidana urakani lamdam asida mating leiba sanaroi kaya leirabasu fund leitabana tournament kaya pangthokpa ngamdana lakli adubu handaktagidi Manipur Olympic Games su State Games onthoktuna chahi khudingi pangthoklagani madugi damak chahi gi budget ta paisa kaithoklagani haina Chief Minister nasu phongdokkibadu thabak oina pangthoklagani haina phongdokhe. Mahangna hai district taraga taruk leibagi manungda district taraga taruk mangna sarugyaduna handaki Olympic Games asi pangthokhe. Masi magna takli sports da sanabungda furuk ki khenaba leite aikhoi amatani haibadu mayek sengna tai karigumba safu amatana setoppa ngamlai haina phongdokhe. District tara taruk leiba Manipur da asigumba anisuba Manipur Olympic Games 2022 sida district tara taruk magna participate to ba se yamna isam sam da still
ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯩ ꯑꯇꯣꯞꯄ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤꯁꯦ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯥꯡ ꯀꯟꯈꯠꯅꯅꯕ ꯑꯃꯁꯨꯡ ꯆꯦꯠꯁꯤꯟꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯕꯤꯕ ꯑꯁꯤꯒꯨꯝꯕ ꯒꯦꯝꯁꯇ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯅ ꯇꯁꯦꯡꯅꯃꯛ Medal fanglakpa khaktana mai pakpa natte luribadi yenglibasinggi pungning chungmatpa ngambaduna asengba sanaroi gi mangolni haina thokchom radishamna haikhre mahangna hai sanabungda manipurgi sanaroi ama tholakpada nongsa ama tholakpagum ayengbasingi pungningda fahongadabani sanabungda akiba khudimak thadoktuna isagi skill adu uthokadabani yamna nungairibadi nongmai amukta kaptaba misak amana shooting the bronze medal ani laurakpa yamna ahal oiraba miyoi kayana sports asida saru yaramba asini अथुब मतमदसु सिलोंग नॉर्थ ईस्ट गेम्स पांगथोक्लगनी मफम अदुदा मणिपुर के सानरोइसिंगना मणिपुर दे स्पोर्ट्स के हौरकफमनी पावर हाउस नि हाइबदु मयेक सेंगना ताक्सि हाइना फोंदोखे फुटबॉल टीम तारीख 19 होखिबा नुमित मंगानी सुबना सथरकपा अदुगुंबा अनिसुबा मणिपुर ओलंपिक गेम्स मसिदी लोइबगी पांजाब लाए तोयदे नुमाइतरसु फाव याम नुसिना लमिनवा फिल लेना चचा मतमदा यामना अनांग सही क्लास 5 तबिबा अनांगसिना कॉम्पिटिशन यावरम मयाम सीनियर यावरम मयाम तोकान जगारि लाखि मयाम से हयेंगरेगदि उबो फंगरोय खनबदा थमोयदा नारसु फावई National Testing Agency NTA na lawba Common University Entrance Test CUET da Manipur University da tamnaba application thajin kiba Manipuri Mahairoi singi exam center Manipur gi wangmada pirakpa asi laibak thibani exam center state asida tahaloidaba taragadi CUET pangthokpa matamda Manipur University exam tawbiyo haina MSU एम्स देसाम केएसए एमएसएफ अमदी सुकी मीटिंग मखादा मणिपुर यूनिवर्सिटी स्टूडेंट्स यूनियन मुसुना ngase मणिपुर यूनिवर्सिटी के मेन गेट ममांगदा खोंजंग चंगख्रे खोंजंग अदुगा मरी लेना मुसुगी प्रेसिडेंट सनसम स्टेवेन हाई मणिपुर यूनिवर्सिटी दा पोस्ट ग्रेजुएट तबनबा एप्लीकेशन थाजिन खिबा मणिपुर की महाइरोई सिंगे एग्जाम सेंटर मणिपुर की वांगमदा अयाम पिरकपा असिना महाइरोई कयादी एंट्रांस एग्जाम थाबा ngamloidori masina महाइरोई सिंगी पुंसी मांगबा याबगी फिबमदा लेरे मरम असिना सीयू ET गी एग्जाम असी स्टेट असिगी मनुंगदा रूस्टर 9 सिंदुना पांगथोकनबा होनबियो CUET एग्जाम असिदा MU याहोलकपा असी यामना नुंगाइबा फाउदुना एग्जाम असी थानबा सेम सारुबनी अदुबु एग्जाम सेंटर पिरकपा मतमदा मणिपुर यूनिवर्सिटी अमदी स्टेट असिगी मनुंगदा पीबगी महुत्ता स्टेट असिगी वांगबदा पिशिलकपा असिना लमदम असिगी महाइरोई कयागी निंगबा काहले स्टेट असिगी महाइरोई अयाम लाइरबगी पनखै मखादा लैबा मरमना मपाल लमदा चतुना एग्जाम थानबा होनबदा खुदोंग चादबा कया अमा मायोगना हले हिरम असिगी मतंगदा चीफ मिनिस्टर ना मीटिंग चंगबिरगा महाइरोई सिंगी हक फंगहनबियो हाइखे ngasigi protest aduda exam MU from CUET PG 2022 appearing CUET exam outside Manipur is too expensive Manipur gi wangmada exam center piribasi Manipur da PBO mahiroi singi hak kanbiyo haibana chingba thaba play card kaya pai kibaga loina na kholaw kaya sulauke Aiba koi Manipur aiba lam asida laiba thagador mahiro kya amadi laiba imungda uba aduga lai masa oiba sing mayam laibana mamura kan makoi do thaba satba kodong chadaba nangadra hai akoi musugi saitagi masi taseng na koi da tangu leita da bam phaujai aduga thaba satba haidabu numituda thabe ta chatba yabana de outside state level satkani no wani ngai ni wali ngai satkani adu expenditure kya ama tawgani and then laifam thigani पैखागी टेंशन बु लाइबने एंड देन लाइफम की थीगद्रा अदुई मरक देदा अखोगी मपादा अक्ता चचद्रिबो लायबा महिरोय क्यामदी मसिदैदा थानिंग एग्जामिनेशन ने थाबा ngमरोय हाइबगे अखोइदा प्रेशर लापना ममोय काना मुसुना अदुगुम छात्र महिरोय सिंदुगी मो सिलकांदा अखोइना ngasi प्रोटेस्ट तौजबनी Manipur University da PG tabna bathariba CUET gi exam center Manipur gi mapan da pirakpana maram oiraga mahiroi singda achauba senthang ama chatpaga loinana lairaba mahiroi singde exam asi thaba ngamdabagi fibam ama lakle haina desam gi president lamyan ba maijai na phongdokre wafa masinga si desam gi office ta pangtokhiba pau gi mifam ama da phongdokhibani mahangna makha taraduna CUET gi exam center Manipur gi mapan da pirakpa asi mahiroi singda achauba khudong chadaba amani
Hauzik Manipur entrance exam thanaba infrastructure ningthina leitaba digital connection akaknaba oiba amadi geographical condition maram oiraga North East undergraduate ki oinasu exam asi than khidre maram asna PG gi oinasu exam asi Thabada oithokloi asina maram oiraga exam asi thadrasu yanaba lengakna mari leinaba authority da taksingadabani amadi CUET gi exam center Manipur gi mapanda pitakliba mahairoi singi show NTA ga wari sanaduna atopa pambai ama singadabani haina fongdokhe examination asi MU da master tawna bagi damakta maman gi chahi kaya tati university phawtan chalaga university da center wa exam tharamba adu hujikti tongan ba Manipur mapanda examination center sing se phirakna maram oi kanda hairiba masi achauba expense ama tawna bagi maram ama oile maram aduna mahairoi sing di hairiba exam si thada bagi phibam sing da dai maram aduna hiram asida aikoi gi mari leinaba authority sing maru aina NTA da Manipur lengakna du haibira kanda hairiba mapanda tariba mahaigoi singse masigi oiba alternative oiba arrangement ama sinnanabagi thausul tharang adu mudu pathakpigadabani Amaramda CUET PG 2022 exam center mapanda pirakpa asibo athuba matamda hiram asigi matangda yengsinaba mahairoi luftarop MSU Desam KSA MSF SOK EMS ki president singi khudek yawba memorandum ama Chief Minister N Brenda ngasi pisin kre Infal West Commando gi kangbu amana malem gi kaithel da lupa crore mari lak ni furom oigadaba WY tablet lising marifun nipan romga konana mioi ahum fari Infal West Commando gi OCP achoba maitai na luchingba kangbu aduna ngarang numidang wairang pung mga makhairom tabada Singjamai police station gi manung chanba maitai lemkhai da achat awong check tobada registration number MN01W4863 oiba Hyundai i20 khamduna check tobada Kilo mapan makhairom lumba WY tablet sing adu yawramba thengnakibani car adu butharokpa driver adu gi maming longjam ratan kawi chahi kuntra Infal East ke nongdam awang lekai dagi lekhidraba L Sarat ki machanupani Machin hangbada mahangna WY tablet sing adu kangabam jadu kauba miyoi amagini haina haidorokpadagi chahi yangkai gi nithoi shuraba charangpat mayai lekai dagi haujikna Wangkhai yonglan leirakta leiba ke dizamani ki machanupa kangabam jadu amade mahaka chatminaramba Assam ge Dubri gi Jordanga Part 2 dage Soiber Rahman gi machanupa Masnu Mia kauba chahi kuntraga tarit suraba miyoi amaga loinana Kangpopi district ke Saparmena police station manakta gi fabangam ke Makoi anin registration number MN01AZ3147 oiba Tata Hexa gari ama tongduna Dimapur da chananaba honarambadagi tanaduna fabani Makoi dagi sale oina lupa lak ama lising ni fukani thoi mobile phone tarok wallet ama sufagat ke Faraba polam singa loinana miyoi ahum adu makha taba thabak ki damak Singjamai police station da sinakre Bosnia and Herzegovina gi konung Sarajevo da pangthokiba World Cadet Judo Championship 2022 da kilo 53 ki category da gold medal lauduna puwari semkhrabi linthoi chanambam da ngase Infal International Airport da thunglabada miyamna taramna okre Linthoi Infal West District ki mayang Infal Thana IB Road tagi CH Ivohal amadi Guneshwari gi machanupini mahak chi taraga taruk sure hauji class 10 tamde Linthoi na haukiba July thada pangthokiba Asian Cadet and Junior Judo Championship da su gold medal laurakhe Mahaku okpada Manipur Judo Association ki president amade Thanga Kendra ki MLA T Robindro Association asigi thomi sing mayai lambi sports academy mayang Infal gi miyoi sing laikai gi miyoi sing amadi judo masana bu pamjaba miyoi kayana sarugya khe ai ahamba angang oringai di hongna ai sana bukona bajam pamjare goi imung manungna ju sports ta yamna puning thokat piba dagidi maruina khoi baba na ibu sana ba yamna pame aduna khoi gi ahamba da oja angom sujid amasung oja legidraba oja suchandra amasung oja rupagi makada sana rakmane yamna aduki mati nuai jai koi Manipur praja koi gi yamna pakthokchne ba adumba movement amani thaisa koi gi association member koi yamna khanari ba tori basi matung ta ba su Manipur gi musu India gi ba goal se myam lor pangamna ba koi gi Manipur sibu bharat ki thana ba gi lamai saista awang ba thakta laina ba haidana koi na aina association ki president na moina hena kamemeng changa ga koi judo sibu Manipur da hena hana lembai stage gi hena wangkhana develop tawna koi kana hona jage hai ba se mayam myam thamsege Imung manungda mama mapa amadi machasing kwa churup yanaraga charakpa ase afaba khudam nate naha amana drug siznarakpa haibase apikpa kwa churup yudagi hawrakadawribani haina social welfare department gi director ngangum utamna phongdokre
Wafam ngasi All Manipur Muslim Girls Students Union AMMGSU gi taraga mari raksuba mapok numit thoram ngasi North AOC da leiba Classic Regency Hall da pangthokpada ngangum utamna fongdokhibani. Thauramduda All Manipur Muslim Girls Students Union AMMGSU na Pangal nupi singna quality education fanglabatada Pangal khunai hiram pumbada chawkhatpa purakani haiba hiram da tha asige tang kunmari da pangthokiba debate da makok mathang takraba singda mana mathum su pike. Thaurambaduda Imphal West ki Upa Adhyaksha L Bobby Kairang Khumidok GP ki Pradhan MD Nurazaman AAMGSU ki Advisor Ruksa Chowdhury amadi Wakaf Board Manipur ki CEO Yasir Ahmad Chusur yakhe. Social Welfare Department ki Director ngangom utamna hai angang amana number 4 drug asi sizinaba hana hauroi drug sizinajingai churup kwa yu khaini hana sizinarakani matam sida mama mapa oibasingna sizinadana bahona hause akoina thabak ama tawbada henjin ba haibase tawroidabani masina thawai thaba fawba kiraktaduna afafata khandadaba ngamlaktrabadi khunaida amangmo oirakani Hakjang falaktraba mi amaga gi marakta thazaba manglakpa isana achumba wakhalon khalaktraba amade imung manung semhaudrabadi pumnamaki amangbo oigani haurakliba nahasingna tungi pumsigi da mag sel thum tandaba yade hairagaso hakjang yokhawdaba tarabadi sen thum pai haidunasu kanaba oiroi ahal oirakpa matamda sen pairabasu hakjang sonjilakpagi awaba khangi aduna naha oiribasingna afaba chinjak chaminasi haikhe प्रधानमंत्री नरेंद्र मोदी जी की मागी वखलों ददी वुमेन एम्पावरमेंट हाइब वखल सीमा थादोखरे मसीदगी मा हेन एडवांस ओइसनग्रे मादी कय हाइग्रे वुमेन लेड डेवलपमेंट हाइग्रे चौखत थौरांग से नुपी न लमजिंग गदौबनी हाइग्रे नुपी नोइना चौखत थौरांग से लिचिंग गदबनी लीडर ओइ गदबनी न हाइग्रे टेप अमा वंखतखरे अदुना अखोय नुपी लेरिबजिंग से आई से लीडर अमममनी आई सिना तुंगी समाज म सेम गदौरिबनी अखोय गी लंदन सिमा स्टेट सिमा कंट्री सिमा चौखलकदौबनी हाइबा वखलोन सिदोइना चंगजलगा यासे नुपीना लुचिंगबा नुपीना लिचिंगबा अदुगुंबा चौखत माइगैदुदा खोंजेल यांगना चंगजनजी Lamphel Pata Leiba Chief Electoral Officer Manipuri Conference Hall da CEO Rajesh Argawal na sakhanglaba Nation Amadi State Party Taragi Mute Singa Unaduna Mifam ama pangthokre Mifam aduda Election Commission of India gi pauta ki matung ina Ministry of Law and Justice na Representation of the People Act 1950 amadi Representation of the People Act 1951 semtokpagi matangda CEO Rajesh Argawal na thamke Electoral roll da ming chanbagi qualifying dates hana amakak oirambadagi mari oikiba electoral roll da ming yaurabasing amadi nauna ming pansiningba singna Aadhaar number piba service elector amadi special elector singi gender neutral ohenbagi matangda kumna khanakhe Mifam aduda Naurem Pravin Additional CEO Nomai Kapam Ramananda Joint CEO All India Trinamool Congress Bharatiya Janata Party Communist Party of India, Marxist, Janata Dal United, Indian Nation Congress, Nationalist Congress Party, Nation People's Party, Naga People's Front Amadi, People's Democratic Alliance ke mihut singna saru yakhe. Lamlai AC ki Nongpok Kakching Community Hall da BPRP Achievement Mela ama ngasi pangthokre. Thauram adu Nongreng Chinungkho Gram Panchayat Ano Bokorogi Mangal BLF Nongdam Ima BLF Oksu Ningthem Chakhol Punsigi Mangal BLF Nongren Mangal gi Lambi BLF Nongadana Sindura pangthokibani Thauram aduda K Ibumcha MLA Lamlai AC Chairman Handloom and Handicraft Development Cooperation M Bilasini Pradhan President A Jamini Jila Parishad H Jadumani BDO Sawam Bungsharu yakhe Thauram aduga mari lainana Lamlai AC gi MLA K Ibumchana Lamlai AC gi matam sang awat apa kaya leiduna lakli maha ki telaba matam khar asida awat pakari leibagi haibadu yengduna menkhatli miyam gi ihul khangna thabak thauram sing lep leitana aroiba miko fawba miyam gi amadi kendra gi damakta tawgani haina haikhe Manipur lenga ke mahud department ki makhada leiriba municipal council singi tha taru ki tolok pithoktana leibadagi municipality ki staff singna mamang tha July 23 tagi sis work strike chathakibana municipal council singna konba mafam singda leiba miyam da hainingai leitena awaba chaiting pide Bisnupur district ki Nambol municipal council ge staff singna sis work strike chathaduna leibadagi municipal council asina konba miyam na khudaki mathok taba che chang birth certificate Aadhaar card kaya lauba fangdabagi awaba mayoknade Council asida mathau taba khudaki che chang sing tanaba lakpa miyoi singna awaba asi kaidawai loigani khudaki oina income certificate birth certificate Aadhaar semba correction tauba che chang kaya laugadaba ado staff sing strike tawduna lekhibana loidana leide
Masina mahiroising academic career mangba yabagi fibam lakli maramsina athuba matamda laingang na miding changduna miyamgi awaba sing kokhannaba wafam sing fongdoknarakli Amaromda strike Tauribanina staff sing Tabak Sudabana Maram Oiraga, J. Chang Tagatabadagi, Housing for All the Makada Kalaba beneficiary singna, Sel Taduraktabana Maram Oiraga beneficiary sing Kok the Kuthamnari Haidi. Low from the Miyam Gidamakta season Nabani, Haiduna, Ayaba Piraga Sariba petrol pump LPG Godown, school Amadi residential area Saba Amadi transfer to Yana Balenga Piriba, unlimited expansion Asina Lomi Sing Karam the Hingani Amadi, Lomigi right Asi Kadaidano Haina Lausalge President, Mutum Churamani in a Hericon office of Pangtopa, Paugimi from Umadahang Kray. Mahang na makatara na school sing residential area amadi hospital sing law from the Sazilagliba Asigi Chabe area asi kaya oigadabano haibadu kanghanbiyo. Natrabadi laingang na lomi singi right matpa amadi Paddy Land and Wetland Act asi violate tawbo oina thokani haina phongdokhe. Amadi ngamkhay naidana athing balaitana law from sing da chakwat tharangi mamingda semgat sagalagliba sing asi toknabaso apil tarakle. Conservation of Paddy Land, Wetland Act 2014 से government जिना अदुम अकोई violate तोड़गा मियाम मरुए ना लोमी सिंगी राइटी अकोई government जिना मट्टी पा मधुरी मोंग दुए ना थोकनी अदुना honorable chief minister ना याम तोई ना conservation of Paddy Land Wetland Act से सियाम मपांगन कन्बा अदुवा मया पानबा थोक तोबा एक अमा वहनगनी मसीले में तो ओये ना लेम अमा ताहल ओये ना याम तोई ना हाइबी की याम नुआई मधुगी दमता होय होनरबल चीफ मिनिस्टर को हंजन थागतरी तवदबु हाइरिबा अनलिमिटेड मयाम सिंगसे मसीदा अयाबा सुन पीरगा चंगसलप तारगदी अखोय याम लाइब फिबो होयगनी मणिपुर दा ख्वाइदगी हेना मयाम ना ngangnariबसे प्राइवेट हॉस्पिटल का प्राइवेट स्कूल सिंगा अनि से मसीना ख्वाइदगी हेना बिजनेस ता नुगाइबा अमनी हाइदना लौनै मखोय खरगी इंटरेस्ट बिजनेस तौननबगी दमता पब्लिक पर्पस नि हायरगा लोमी मियाम की राइट मतपसे मसीदी लोकसाना अकन ममोंग द कंडेम तौ Manipuri law na Nipan Suba Sadul da Chankibagi Ningsing Mifam among us Wangjing the Leba Korirol Sanglin the Pangtokre Mifam Aduda Korirol Sadok Love Wangjing Manipur Sahitya Pariset Taubal District Masa Amasung Ninkol Kapikani Ningol Kot Manipur gi Taupuba Sing Thomi Sing Korirol Amadi Manipuri lol bunu Sijaba Kayana Sarugake Mifam Aduda Manipuri lol asi classical lol oina Chandanaba state amasung India lengak ani na khanabiyo India gi state singi manungda maite lolbo ikai kumnabiduna Nipan Suba Sadulda Yahon Birakliba asida mating leina mapung fana jalhannabagi achoba thodang lobinasi haibena chingba wafam sing wangang loising na thamnake lol asigi damak mari leina ba lenga ki pungning jingsin khibaga loinana makhata na lairik iriba amadi lol asibu ngangnariba pumna makna yariba makai aikhoigi oiba londa sizinna ba honasi haiba Wakalun Singsu Thamke Bharat Ratna Amasung Bharat ki Hanagi Prime Minister Rajiv Gandhi ki Mapok Kuman Thoram ge Saruk Ama Oina Thoubal District Mahila Congress Committee na ngasi awaba taraba nupi singbu mateng pangna bagi toll free number street support team for relief emergency and empowerment non-stop rate Thoubal District Mahila Congress Committee na sinduna ngasi Thoubal Congress Baban da pangtokpa thoram aduda Thoubal District Mahila Congress Committee ki President L Ngambina toll free helpline number 180020305889 asi ngasi dagi launch tawre haina lakthoke District Mahila Congress ke President na hai leibak asigi nupi singi chawkhatnaba amadi ahen ba sakti pinaba thorang kaya paikhat piramba hanagi Prime Minister Rajiv Gandhi ki August kunda pangthokiba mapok kuman thoronga mari lainana luchingba asina paikhatlamba thorang sing adu thabak oina paikhatpa ngamnabagi pandamda toll free helpline number asi launch tawbani Kanagumba nupi singna awa ana taraba matamda toll free helpline number asida call tawduna mateng lawba yagani haina mahangna makatana phungdokhe National Bank for Agriculture and Rural Development NABARD Manipur Regional Office ki Makhada Sangmaijin GP Level MPCS Limited Sangmaijin Khunau na sinduna Joint Liability Growth Formation by CSP Cell of Manipur State Cooperative Bank Limited haibi hiramda nongmagi oiba financial literacy awareness program among ngasi ibuda Wangburel Community Hall Sangmaijin Khunau Kaching District pangtokre
Thauram aduda L Angoba DGM MSCB na hai bank na piriba kanabasing miyam na karam na yahon sige haiba wakalonda ahanbo oina India lengang na khunggang da chatuna bank sing na piriba financial literacy gi matang da awareness pirami adubu English ngani taraga mari da India da BJP na luchingba lengak lakhibadagi khunggang da chatuna awareness pibagi mahutta yumthong khuding da chatuna yum amada yamdrabada miyoi amadagi tadana bank na piriba kanabasing ase fanghangadabani haiba Pradhan Mantri Jan Dhan Yojana gi saruk ama oina ngasige financial literacy awareness ase pangtokpani haikhe BJP na luchingba sarkar asina 2014 da laaba mutungda hana chandanamba financial literacy awareness program adudagi ngasai aina haijakiba khungong kudungda chatraga pradana awareness pigedoni haibisigi mohta masina chapchana kana bu thangbo yogre aduna yumthong kudingda चंगा यूम अममगी बियोसी यामदरदा अखोय बैंकिंग की खाना बसे पीग दोगनी हाइदरा 2014 की होजी प्राइम मिनिस्टर वेरी बाई काय कनोदिवा श्री नरेंद्र मोदी ने प्राइम मिनिस्टर रकोमतम यहां नान चगी की होगी अगस्त की कार्यक्रम होगा लाद केलादा माकी मसन पीमतंदा होगी जनधन प्राइम मिनिस्टर जनधन योजना है बलुगा मैं से कभी रमनी नहीं कने अदुम लाखों प्रमुखंदा Fungong itu orang begini muka, yungthong begini kerja yungthong begini ni amampu, bank account amam hangalaka, banking mana kasih pi ke doni hai, tu amana kocang je lekani financial literacy awareness program masih. Scientific oiba maongda ok loibagi matangda nomagi oiba awareness program amangase Bisnupur district ke leimaram da pangtokre Thauram aduda oinam kendra gi MLA I Nalini kaino JP member N Samananda amadi Irengbam GP gi Pradhan I Gopen ex panchayat secretary N Jugil LYL gi secretary Y Tomcho amadi social worker L Mangi Nasaru yakhe District Veterinary Office Bisnupur gi meeting makhada leimaram yaifa lamjing lof amadi oinam kendra development committee NPP ga punna sinba thauram aduda Dr L Aruna selection of farm site Dr N Brajamohana biosecurity measures of pig Dr N Dhananjoyna different common viral disease amadi DMO Dr Nabakishona communicable disease ki matang wangang khe Joint Director Khuraizam Santibalana ok loibada luna na loinaba amadi vaccine matam chana kapnaba haibaga loinana til hidak thaduna matam chana anabadagi kanba ngamna ba khonasi haikhe Thauram aduda saru yakhibi oinam kendra MLA I Nalini na hai leimaram gi oina schedule caste ki pifam thokpa ok amadi ken loibagi kota pinaba thaurang leibagi mathakta MLA gi fundagi su pinaba thaurang tawgani haikhe oiro yenbu oiro aduga fishery maranda lama sabi bu oiro dei kudingi samnaina kada dilakani susoi sojana madumi mathakka konadaba haibadi government piraiba kada danguna aikoi khungangsigi iramdansigi khungangsigi onagada budinate adubu awara bado kari leiri haibadu khana minaraga nubi aina oina maru oina aikoi nubi obisina khana minaraga kari doksige haibadu akoi khana minasi Manipur gi Saknai Rabi Mamiroi Ningthaujam Ipem Pisak amasung Saknai Raba Mamiroi Anan Maibam anina lekhidabada film forum Manipur da ngasi awaw phongdokre forum asigi loisangda pangdokhiba awaw phongdokpagi thauramda forum asigi chairman L Sujakantana luchingba Thomi singna minute ani 2 minute leptuna lekhidraba anigi mafamda ikai khumnaba utkhe Ningthaujam Ipem Pisakna ing kumja lisingamaga chamapan marifo mathoida puthokhiba Khonjel Kauba film gi art director oiduna nupi laktagi ahanba oikhe Pap Khamba Thoibi amadi yeningtha amada hairiba film singi dialogue amadi screenwriter oikhe Amaromda producer amadi director oiramba Anand Maibamna nangi asada angakpa amadi khubak khunam hairiba film sing puthoklamba misakni Royal Motors Manipur gi chief oina lairiba Maisnam Bikramjit amadi Umakanta Khondram Freedom Motor Right ta saru yaruna bagidama ngasi Imphal thadokre masagi mangoinana Royal Motors Manipur gi chief M Bikramjit na India na ningkha tamba chahi humfutara manga subagi harawa phongtokpo oina chatharakliba Azadi ka Amrit Mahotsav ke saruk ama oina
All India Motorbike Expedition na sinduna pangtokadawriba Freedom Motor Ride asida Manipur gi mahut sinduna makoi anina saru yaruna bagidamak ngasigi lamthabagi thoram asi pangtokpani haina phongdokhe loina na All India Motorbike Expedition na India lenga ki makhada state khudingmaktagi mioi khangatuna lakliba September gi tang 8 dagi hoduna tha mari ga numit kunmanga ni khongchat asi New Delhi gi Rashtrapati Bhavan dagi khongsangadawribani haikhe दिल्ली की राष्ट्रपति भवन दगी हौरगा लाइव सेप्टेम्बर तांग मापन सिदगी चचगदौरिबा सिंबा इवेंट मणिपुर की महूत सिंजदुना रॉयल मोटर्स मणिपुर की मेंबर ओइजरिबा आई सामक विक्रमजीत अमसुंग कोमरामु माकांता असी मणिपुर दगी नुंसीजरबा अखोगी क्लब की मेंबर सिंगना फ्लैग होप तौबिदुना ngasi हाइरिबा कैनोसिदा आजादी का अमृत महोत्सव का मई लेना सिंजरिबा ऑल इंडिया मोटरबाइक एक्सपीडिशन 2020 दा सरुक यानबा हना अखोई Layoi kraba ipa ipu sing amadi madung matam chadana laikhidraba thawai bu ikai khumnaba amadi layoi kraba thawai singa laihoriba thawai singa mari chechinaba pandamda mangarak suba langbal haikat tamba thoram Yuvraj Hall Marius Hall oina maning laikaida langbam haikat laikat tamba love oinam na sindurang asi pangthokre Thauram aduda President Oinam Ibomcha, Secretary Swaran Kumar, Caretaker Chairperson Nongthombam Sanahal, International Awardee, Mybrel Dr. Oinam Chauba Yauna Laikai Al Singa Loinana, Oinam Kuldagi Laikidraba, Saknairaba Mui Kayagi Amadi, Kul Asigi Kundarol Kangba Mui Singi photo da Haikat Laikat Tamke. Loinana lining Uba lining Lashwal Tauduna Laikidraba, Oinam Kulgi Mui Sing Amadi, Laikidragasu Kana Lazadraba Laikidraba Mui Sing, Gimafam da Langban Haishui Tamke. Minarel International Awardee Dr. Oinam Chaubana Fongdokhibada Oinam Khulda Maitai Bambon Amadi Kabui Furup Ahumna Khunda Minariba Miyoi Sing Amatani Haibagi Wakalonda Punna Laikidraba Singi Thawai Singna Lairam Lenda Ingna Chikna Nungaina Lairunaba Amadi Laihoriba Aikoisu Nungaina Laihonaba Makoidagi Yaifa Thaujal Nihonaba Thauram Ase Mangarak Suba Chahi Oina Pangtokpani Chahi Khudingi Oinamgi Mapung Oiba Kunthoklonda Yauba Laifam Singda Chahi Khudingi Sin Sinduna Pangtokli Haike Tha asigi tang kuntarit ki numidang wairamda hianglam esige Sarik Konjin Wat number 9/4 da lamdam adugi miyamgi marakta wakhal tanadaba yaubadagi lining laishongi matangda thokiba thodok adugi matangda ngarang Kakching district ki mafam amada nakal anigi miyoi singna punna faminaduna wari sanaraba matung yasinaba purakre haide Nakal anigi yasinaba aduda yaukhiba lamdam adugi social worker Haubizam Indrajit Kauba miyoi amana paumi singna fongdokhibada thokiba thodok adu maitai lining chatpa amadi maitai Christian chatpa sing punna leikai amada leiminabada chakot thawrang amadi yaifanaba wa khanabada wakhal tana hodabadagi thokibani Loinana social media da thokiba wafam sing adu aran bani kanana su haikiba leite miyamna social media da lana sadok piganu aikhoi amata oina hanagumna nungsi chanana leide tungda su nungsi chanana leikini haina nakal anina punna yanare haike Maitai lining chatpa amasung Maitai Christian lining chatpa anigi marakta thokiba thodok adu wakhal tanadabadagi thokiba thodok aduga MGNRGS ki thabak hanbada eng yenba pidaba low uba chatpa da athingba thamba ungi pukrida sing pithaktaba ban pot leiba yadaba voter right pidaba kundagi tanthokpa school dagi angang sing masa sing lokthokpa asina singba apiribasi akhoi masergi maraktagi haina khiba leijade social media gi miyamnasu lana sandok pidana bahaijar anadagi nungsi chanana Jarakpa Punja Singni Tungda Su Nungsi Chanana Laimina Kini Aiduna Punna Maike Anima Haminero Matunda Ware Wasilokni Sakibuna Lamlang Hupi Chothe Tribe ki numit manga ni chathagadaba langban thagi lai harau bagi thauram ibudau chothe thangwai pakhang bagi khubamda haikat laikat tawdun haukre numit manga ni pangtokadaba thauram sing laipu oriba sirochong thauna paudom lakpada lai hoban numita laipu gida hai lei langlaga laibungda laklaga lai thong hanglaga ibudau ibendau amade apokpa da maira yauna pot katuna thauram hawe tungda maigai marida khungi saroi hangi adudage mathangda turen kumduna fatta haudi sengdoi adagi khungi an singi jagoi sagani mathangda numidangda leisa pakhang puna jagoi sagani nonga laga laida amuk laklaga konchan yaichalaga chahigi laigi thoram loigani haina phongdorakhe ngasi juribamge uchatholda leiba 7 suba IRB gi kemda taraga taruk suba IRB gi rising day thoram mapung fana pangthokre
ngasigi thauram aduda CEO K Ajit Kumar Sarmana flag hosting tauke unit officer Jawan Singna uchara thaba amadi punna chaklen chaminaduna thauram asi pangthoke Hockey gi saknai raba sanaroi Major Dhyan Chand gi mapok numit pu ningsingbu oina pangthokliba National Sports Day Tamenglong District tasu pangthokre thauram asigi saruk amo oina kunithoi sector Assam Rifles IGR its ki makhada 44 Assam Rifle na sinduna volleyball competition amaso district asigi manung channa leiba Kahulong khulda pangthokke Sports ki magun amadi miyambu sports day hena puning thaugatnaba haiduna 44 Assam Rifles na thauram asi pangthokpani Kumbi Kangzaibungda Chathariba District Football Association Moirang na Sinba Ani Shuba Late Ke Budi Memorial 3rd Division Football League ngasi sanakiba match ta FC Kumbina Nasa Ngangkhabo goal ama sinoda maitiba pikre DSA Bisnupur na sinduna mini CDM Bisnupur ki ground Chathariba first late Itomcha Memorial First Division League ngasi sanakiba football match ta TYDA Taubulna KYSLC Khajiribo Ani Sinoda Amadi OSA Oinamna KYVO Kwaksifaibo Ama Sinoda Maitiba Pikre Kazari pakumai pakum State asigi oina haukiba pung kunmari da puda mioi taraga mga positive oikre mioi amata siba yaukidre COVID-19 common control room dagi thadorakpa report amagi matung ina haukiba pung kunmari da nupa ahum amazung nupi taraga nithoi puna taraga mga positive oiba yaukre Hauzik Fawbada puna mioi lising ani chamaga nifuga tare lekidre state asigi oina hauzik Fawbada mioi lak ama lising kuntraga mapan chatru kamari futara tare positive oikre masigi manungda mioi lak ama lising kuntraga tare ka Chamri Marifutara Mathone recover Tawangam Cray, active case the Mu Yankai Mapan Lady, recovery rate na Chada Marifutara Nipan does make Mari Anini. Arabada Maripa on a Pizare Manipuri Governor Laga Nation a Indian Red Cross site in a Paikat Libam Yuibakunagi Tabak Taram Sing Asi Tagat Ningani Hine from the Cray. Manipur Olympic Association amadi Government of Manipur ani na sinduna tha asigi kuntaruk tagi chatharakpa second Manipur Olympic Games 2022 ngasi loisinre CUET gi exam center Manipur gi mapanda pirakpada mahairoi singda achoba khudong chadaba mayok na hale haina mahairoi loop singa yaning daba phongdorakli Maliam gi kaithel da lupa crore mari lakh ni furom oigadaba WY tablet lising mari puni pandrong ga kona na mioi ahum pare World Cadet Judo Championship da gold medal lawduna puwari semkhrabi linthoi chanabam miyam na taram na okre Imung manungda mama mapa amadi macha sing kwa churup yanaraga charakba afabu khudam nati haina social welfare ki director ngangum utam na phongdokre amadi haukiba pung kunmari da Manipur gi oina COVID-19 gi anoba case taraga mga thingnakre asiba amate yaukidre Matang asda numirangi PONYTV Prime Time News Lesson jare mit eng tabiro punamapo amuka na khurumjare